ꯉꯁꯤꯗꯤ ꯃꯍꯤ ꯐꯖꯅ ꯅꯝꯃ ꯆꯥꯊꯔꯒꯦ ꯃꯤꯈꯨꯞ ꯑꯃ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯨꯠꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯕꯤꯞ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯤ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯃꯌꯥꯝꯅꯦ ꯁꯤꯅ ꯃꯍꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯉꯁꯤꯗꯤ ꯃꯍꯤ ꯐꯖꯅ ꯅꯝꯃ ꯆꯥꯊꯔꯒꯦ ꯃꯍꯤ ꯐꯖꯅ ꯍꯥꯏꯗꯤ ꯃꯍꯤ ꯅꯝꯍꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯄꯦꯟꯅꯕ ꯆꯥꯊꯔꯒꯦ ꯃꯍꯤ ꯅꯝꯍꯜꯂꯒꯦ ꯆꯤꯜ ꯂꯦꯞꯄ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯃꯍꯥꯎꯁꯦ ꯁꯨꯝꯕꯩ ꯆꯠꯂꯦ ꯑꯁ ꯄꯥꯏꯕ ꯌꯥꯗꯦꯍꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯅꯝꯕꯒꯤ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯁꯤꯒꯤꯅꯦ ꯑꯩꯅ ꯃꯍꯤ ꯅꯝꯕ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ
가장 높아요. Gosh. Cái lòng tôi thấy một sẵn lòng thế này. Sắp ra khadang di khara war. Adu di chap tu le na matang lo shina ba to ge mathang video da. No ai ba bor ge.